ꯀꯗꯣꯝꯗꯒꯤꯅꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯀꯗꯣꯝꯗꯩꯅꯣ ꯀꯥꯏꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯅꯤ ꯅꯪꯒꯤ ꯐꯤꯁꯨꯕꯗꯩꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯒꯅꯤ ꯍꯥꯍꯩꯗꯤꯌꯦ ꯐꯤꯁꯨꯕ ꯌꯥꯗ꯭ꯔꯁꯨ ꯏꯁꯤꯡꯕꯨꯛꯇꯤ ꯍꯣꯟꯕꯤꯕ ꯌꯥꯏꯗꯅ ꯋꯥꯀꯣꯏ ꯁꯨꯔꯅꯨꯕ ꯍꯥꯏꯒꯗꯕꯗꯣ ꯍꯥꯏꯔꯣ ꯂꯩꯀꯥꯏ ꯏꯕꯨꯡ ꯄꯥꯎꯔꯗꯤ ꯐꯖꯗꯦꯕ ꯍꯌꯦꯡꯁꯦ ꯄꯨꯡ 11:30 ꯅꯈꯣꯏ ꯀꯣꯂꯦꯖꯗꯒꯤ ꯑꯩ ꯅꯪ ꯂꯧꯕ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯑꯩꯅ ꯄꯥꯈꯪ ꯅꯪꯅ ꯂꯩꯁꯥꯕꯤ ꯏꯕꯥꯅꯤꯒꯤꯁꯦ ꯅꯨꯡꯁꯤꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯍꯌꯦꯡꯗꯤ ꯁ꯭ꯄꯦꯁꯦꯜ ꯀ꯭ꯂꯥꯁ ꯂꯩꯌꯦ ꯑꯗꯨꯏꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯁꯨꯇꯤ ꯃꯇꯝ ꯂꯣꯏꯔꯦ ꯑꯩꯅ ꯂꯨꯕ꯭ꯔꯥ ꯁ꯭ꯄꯦꯁꯦꯜ ꯀ꯭ꯂꯥꯁꯅ ꯂꯨꯕ꯭ꯔꯥ ꯑꯗꯨꯗꯤ ꯅꯪ ꯂꯦꯞꯆꯔꯣ ꯑꯩ ꯆꯠꯂꯒꯦꯀꯣ 시부 까이노 시부 이행우에비나 सरकार가 제시가 야나다바다기 홍정마카 자타라네네 시부 까이노 에바 खंद्रे तादा अदुना अदुमा अदुम हाय लेरम खंद्रे ग्यालम ताते 시네미 सरकार 소도망아이 홍정 정철리바 모코쇼도 망아이 भाप ताना बमा लेतेबा भाप तानदरदि कमाई यादोइनो नत्रो चुमितादा आइना हाइदी राजनीति तौगे हायरदी अचौ अचौबा पृथ्वी लेबाकसिंगदा तौरिबा अदुमाइना समना हारबदा अमेरिका रशिया अदुमाइन तौबा नत्र बोजा मसी पापी सिदीबा प्रजा सिंसिसु अदुमंगाई अचौबो खल खलो पैसा पाइबा अचौबो मिसिंगना करम हाइना मसा मसु सिंगदा येंगिगे अचौ अचौबो लमदा कमाई तौदि येंगदमनी अचौबो खल खंगदमनी पृथ्वी गा अचौ अचौबो लेबाक सिंग जर्मन अमेरिका रशिया मयामसी जापान दे तौदि उने हा करि आगे नत्रो चुमी तातुमा अदुदे यमु चलगे ताउजेन नाहनगिदुगा पुन्ना लौबिरो नाहनगिदुगा बोजे ngasigido nagi khata boidu isalu hai ko तातोमाल इनरो खता बोइदो लैनरो पैसा दो लैत्रे ngasi पैसा ओइन पिरमो as horin soidre pirige kedroge nati aibu kayam solage ba लुपा कुंथ्रा हेलमनी है kunthra khakuturo ima ipema kanino nangsima pagai dhajale ngasi se tharoi ne tharoi tha gya roi benumi ne ba ko पैसा दो पिरमुदा नंगबो horin soidre pirige mi kanino as gyan अस ta सोतपना हालेंद्रिबा चाना चानिंगिबा ꯑꯩꯅ ꯉꯝꯗꯅ ꯉꯁꯤꯗꯤ ꯀ꯭ꯂꯥꯁ ꯂꯩꯊꯣꯛꯑ ꯂꯩ ꯁꯨꯁꯤꯂꯥ ꯅꯪꯁꯤ ꯀꯦꯕ ꯀꯥꯇꯤ ꯌꯥꯝ ꯍꯩꯕꯖꯥꯠꯅꯤ 이망ꯗꯅꯦꯅ ꯅꯪꯒꯤ ꯊꯥꯒꯠꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯂꯨ ꯅꯥꯟꯕ ꯀꯦꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤ ꯂꯩꯗꯦ ꯁꯨꯁꯤꯂꯥ ꯃꯃꯥꯡ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ ꯃꯇꯝꯗꯨꯗ ꯅꯪꯅ ꯐꯥꯁꯇ ꯇꯥꯕꯗꯣ ꯑꯩ ꯌꯥꯝ ꯀꯜꯂꯛꯈꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯍꯥꯏꯕ ꯑꯣꯏꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯗꯣꯛꯇꯔ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯍꯥꯟꯅꯅꯦ ꯅꯪꯒ ꯌꯥꯝ ꯈꯦꯠꯅꯔꯦ ꯁꯨꯁꯤꯂꯥ ꯅꯪꯒꯤꯁꯤ ꯅꯪꯒꯤ ꯁ꯭ꯇꯗꯤꯗ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯗꯤꯁꯇꯔꯕ ꯑꯣꯏꯔꯦ ꯀꯥꯏꯅ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯅꯪꯅ ꯗꯣꯛꯇꯔ ꯇꯝꯕ ꯂꯣꯏꯕꯗꯨꯅꯦ ꯑꯩꯒꯤ ꯑꯁꯥꯗꯤ ꯅꯪ ꯈꯛꯇꯅꯦ ꯑꯩꯁꯨ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯇꯤꯀꯦꯠ ꯀꯟꯐꯥꯔꯝ ꯇꯧꯔꯒ ꯆꯠꯂꯅꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯔꯣꯏꯕ ꯁꯨꯇꯤꯅꯤ ꯃꯊꯪ ꯊꯣꯛꯂꯛꯄꯗꯗꯤ ꯃꯤꯡꯒꯤ ꯃꯃꯥꯡꯗ ꯗꯣꯛꯇꯔ ꯍꯥꯞꯄꯒ ꯗꯣꯛꯇꯔ ꯁꯨꯔꯦꯁ ꯑꯗꯨꯒ ꯅꯪꯅ ꯃꯤꯁꯦꯁ ꯁꯨꯁꯤꯂꯥ ꯑꯩꯅ ꯃꯊꯪ ꯊꯣꯛꯂꯛꯄꯗꯗꯤ ꯀꯔꯤ ꯂꯩꯔꯣꯒꯦ ꯑꯩꯒꯤꯗꯤ ꯅꯪꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ
ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤꯔꯕꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯃꯇꯪꯗꯤ ꯍꯥꯏꯌꯨꯗꯅ ꯑꯩ ꯁꯧꯖꯅꯤꯀꯣ ꯃꯗꯨ ꯑꯣꯏꯔꯒꯅ ꯄꯔꯐ꯭ꯌꯨꯝ ꯏꯚꯤꯅꯤꯡ ꯄꯦꯔꯤꯁꯇꯣ ꯃꯗꯨ ꯑꯃ ꯂꯩꯔꯣ ꯃꯅꯤꯄꯨꯔꯗ ꯐꯪꯗꯦ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯂꯩꯔꯛꯀꯦ ꯀꯔꯤ ꯀꯥꯟꯅꯅꯕ ꯑꯉꯥꯡ ꯃꯌꯥꯝ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯍꯟꯗꯛ ꯍꯦꯛ ꯂꯥꯡꯕꯗꯤ ꯌꯦꯡꯉꯣ ꯑꯩꯗꯤ ꯐꯨꯅꯤ ꯍꯥꯏꯁꯤꯅꯤ ꯍꯩ ꯀꯩꯅꯣ ꯇꯧꯗꯨꯅ ꯉꯥꯄꯨꯡ ꯐꯥꯅꯕ ꯂꯣꯡꯅꯦ ꯉꯥꯄ꯭ꯔꯨꯝ ꯐꯥꯅꯕ ꯂꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯇꯝꯒꯦꯗꯤ ꯍꯥꯏꯗ꯭ꯔꯅ ꯅꯪꯉꯝꯕꯅꯦ ꯍꯌꯦꯡ ꯉꯥꯄ꯭ꯔꯨꯝ ꯐꯥ ꯂꯩꯔꯣꯀꯣ ꯍꯥꯏꯌꯣ ꯃꯄꯥꯅꯤ ꯒꯥꯏꯅ ꯃꯆꯥ ꯃꯁꯨ ꯃꯍꯩ ꯇꯝꯕꯒꯤ ꯋꯥꯒꯁꯨ ꯉꯥꯡꯖ ꯁꯥꯔꯤꯅꯦ ꯍꯣꯏ ꯕꯨꯡꯉꯣ ꯃꯍꯩ ꯇꯝꯕꯗ ꯀꯔꯤ ꯀꯔꯤ ꯆꯪꯉꯤ ꯍꯥꯏꯕꯁꯤ ꯈꯪꯕꯤꯗꯔꯣ ꯌꯨꯝꯁꯤꯗ ꯍꯦꯟꯖꯜꯂꯛꯄꯗꯅꯦ ꯅꯪꯒꯤ ꯑꯗꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯇꯥꯅꯤ ꯈꯪꯕꯗꯅꯦ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯟꯖꯟꯅꯤꯡꯗ꯭ꯔꯤꯁꯦ ꯈꯪꯉꯕ ꯉꯝꯕꯨ ꯉꯝꯕꯤꯅꯦ ꯅꯣꯡ ꯄꯨꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯥꯄꯤ ꯃꯀꯥ ꯑꯃ ꯐꯣꯏꯗꯕ ꯃꯈꯩ ꯃꯇꯝ ꯂꯦꯟꯕ ꯉꯝꯕ ꯃꯤꯁꯤꯕꯣ ꯁꯦ ꯃꯤ ꯈꯔ ꯈꯔ ꯎꯁꯤꯠꯇꯕꯗꯤ ꯐꯕꯅꯤ ꯑꯉꯥꯡ ꯃꯌꯥꯝ ꯆꯥꯛ ꯆꯥꯡ ꯇꯧꯕꯁꯦ ꯄꯥꯝꯗꯦ ꯍꯥꯏꯁꯤꯅꯤ ꯁꯦ ꯁꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯦ ꯁꯦ Bye-bye. 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 이제 ꯁꯨꯁꯤꯂꯥ ꯀꯗꯣꯝꯗꯒꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄꯅꯦ ꯑꯣ ꯑꯁ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯅꯪ ꯂꯥꯛꯄ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯉꯔꯥꯡꯁꯦ ꯆꯤꯊꯤ ꯑꯃ ꯂꯥꯛꯄꯅꯦ ꯑꯩꯁꯨ ꯃꯗꯨ ꯍꯪꯒꯦꯅ ꯆꯪꯉꯛꯄꯅꯦ ꯏꯆꯦ ꯑꯩꯅ ꯀꯣꯂꯦꯖ ꯆꯠꯂꯤꯉꯩꯗ ꯂꯥꯛꯄ ꯆꯤꯊꯤ ꯑꯅꯤ ꯑꯍꯨꯝꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯗꯨꯝ ꯃꯥꯡꯈꯤ ꯑꯗꯨꯅ ꯏꯆꯦꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯣꯏꯅ ꯄꯤꯈꯤꯕꯅꯦ ꯑꯣ ꯀꯗꯥꯏꯗ ꯂꯩꯍꯧꯒꯦ ꯆꯤꯊꯤꯒ ꯂꯥꯏꯔꯤ ꯆꯔꯥꯋꯟ ꯈꯨꯂꯥꯎ ꯉꯥ ꯊꯣꯡꯕꯅꯦ ꯑꯩ ꯆꯥꯔꯔꯣꯏꯒꯦ ꯅꯪꯕꯨ ꯍꯪꯒꯣꯏꯕ꯭ꯔꯅꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯏꯆꯦ ꯑꯩꯁꯦ ꯏꯆꯦꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ ꯏꯆꯦ ꯍꯣꯏꯗ ꯂꯩꯕꯗ ꯀꯅꯥꯝꯇ ꯀꯔꯤꯝꯇ ꯍꯥꯏꯔꯝꯃꯣꯏꯀꯣ ꯁꯤꯕꯨ ꯋꯥꯅꯦꯅ ꯄꯣꯛꯃꯤꯟꯅꯕ ꯅꯆꯦꯃꯛꯅꯤ ꯈꯜꯂꯨ ꯀꯩꯗꯧꯔꯒꯦ ꯑꯇꯩ ꯂꯥꯏꯔꯤ ꯂꯥꯛꯑꯣ ꯆꯔꯥꯋꯟ ꯈꯨꯂꯥꯛꯑꯣ ꯏꯟꯁꯥꯡ ꯃꯍꯥꯎ ꯌꯦꯡꯉꯣ ꯇꯧꯕꯅꯤꯗ 이시에게 뽀미나 보이름나바디 ꯑꯩꯅ ꯏꯆꯦ ꯍꯣꯏꯗ ꯂꯩꯕꯗ ꯀꯅꯥꯝꯇ ꯀꯔꯤꯝꯇ ꯍꯥꯏꯔꯝꯃꯣꯏꯀꯣ ꯍꯩꯃꯥ ꯆꯥꯍꯧ ꯀꯩꯗꯧꯔꯒꯦ ꯆꯥꯍꯧ 수실아, 짝짜로 오시라. ꯑꯕꯣ ꯑꯩꯅ ꯉꯁꯥꯏ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯏꯆꯦ ꯀꯨꯟꯗꯥ ꯂꯩꯍꯣꯏꯗ ꯆꯥꯔꯦ ꯑꯃꯨꯛ ꯆꯥꯊꯣꯛꯎꯔꯣ ꯍꯣꯏꯕꯦꯝꯃ ꯆꯦꯡ ꯀꯦꯖꯤꯗꯅꯦ ꯌꯧꯅꯈ꯭ꯔꯕꯅꯤ ꯆꯥꯔꯣꯏꯗꯤ ꯉꯁꯥꯏꯅ ꯉꯜꯂꯤꯉꯩꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯏꯅꯣ ꯅꯪꯅ ꯑꯉꯥꯡ ꯈꯔ ꯄꯥꯏꯕ ꯇꯝꯕꯤꯕꯒꯤ ꯁꯦꯟ ꯈꯔ ꯐꯪꯕꯗꯨꯅꯅꯤꯅꯦ ꯅꯪꯅ ꯆꯥꯅꯤꯡꯉ ꯆꯥꯅꯤꯡꯉ ꯇꯣꯛ ꯇꯧꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯦꯅꯦ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯅꯆꯤꯟ ꯈꯨꯝꯅꯨ ꯑꯩꯁꯨ ꯂꯣꯏ ꯈꯪꯖꯥꯅꯤ ꯏꯃꯨꯡꯁꯤꯗ ꯅꯪꯒꯤ ꯁꯦꯟꯅ ꯂꯣꯏ ꯆꯂꯥꯏꯔꯁꯤꯔꯣ ꯅꯪꯒꯤ ꯅꯃꯥꯏ ꯇꯩꯅꯅꯕ ꯀꯦꯅꯅꯕ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯂꯣꯏ ꯈꯪꯅꯕ ꯂꯣꯏ ꯈꯪꯕ꯭ꯔꯣ
ꯑꯩꯁꯨ ꯂꯣꯏ ꯈꯪꯖꯥꯅꯤ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯃꯤ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯑꯗꯨꯐꯥꯎꯗꯤ ꯎꯁꯤꯜꯂꯛꯀꯅꯨ ꯏꯃꯨꯡꯁꯦ ꯀꯟꯈꯠꯄꯤꯅꯕ ꯌꯥꯝ ꯂꯩꯔꯦꯗ ꯀꯟꯈꯠꯄꯤꯅꯕ ꯌꯥꯝ ꯂꯩꯔꯦꯅꯦ ꯅꯪ ꯄꯩꯁꯥꯒ ꯂꯩꯕ꯭ꯔꯣ ꯄꯩꯁꯥ ꯈꯤꯇ ꯄꯤꯌꯨꯅ ꯑꯉꯥꯡ ꯇꯨꯏꯁꯟ ꯇꯧꯕꯒꯤ ꯄꯩꯁꯥ ꯄꯤꯔꯛꯇꯔꯤꯌꯦ ꯐꯔꯦ ꯐꯔꯦ ꯊꯥꯗꯣꯛꯑꯣꯕ ꯑꯩ ꯌꯨꯝꯁꯦ ꯁꯨꯂꯩ ꯂꯩꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯅꯈꯣꯏꯅ ꯑꯩ ꯀꯩꯗꯧꯕꯤꯔꯒꯦ ꯍꯣ ꯑꯗꯨꯗꯤꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯇꯨ ꯁꯤꯗ ꯈꯤꯜꯂꯒ ꯐꯝꯃꯤꯕ ꯅꯨꯄꯥꯁꯦ ꯁꯤꯗ ꯍꯥꯏꯒꯗꯕ ꯈꯪꯉꯦꯗꯅ ꯈꯣꯡꯒꯥꯎ ꯐꯨꯔꯤ ꯑꯃꯇ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯨ ꯁꯨꯡꯇꯥ ꯇꯥꯗꯦ ꯅꯣꯏꯗ ꯍꯥꯏꯗꯅ ꯀꯅꯥꯅ ꯍꯥꯏꯗꯣꯏꯅꯣ ꯍꯦ ꯀꯥꯏꯗ ꯄꯩꯁꯥ ꯂꯩꯗꯣꯏꯅꯣ ꯀꯥꯏꯗ ꯄꯩꯁꯥꯅꯣꯕ ꯀꯥꯏꯗ ꯄꯩꯁꯥꯅ ꯂꯩꯗꯣꯏꯅꯣ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯄꯤꯔꯝꯃꯤꯅꯣ ꯑꯩ ꯍꯤꯒꯣꯝꯕ ꯇꯥꯁꯔꯨꯛꯄꯤꯌꯣ ꯀꯩꯅꯣ ꯍꯥꯏꯗꯣ ꯍꯥ ꯍꯥꯗꯅ ꯃꯁꯤ ꯀꯩꯅꯣ ꯅꯈꯣꯏ ꯇꯧꯏꯗꯨꯕꯣ ꯃꯁꯤ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯔꯅꯤꯌꯦ ꯍꯦꯂꯕꯤ ꯃꯁꯤꯗ ꯅꯪ ꯌꯥꯎꯁꯜꯂꯛꯄꯩ ꯃꯊꯧ ꯇꯥꯗꯦ ꯊꯥꯗꯣꯛꯑꯣ ꯃꯁꯤ ꯑꯕꯣ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯩ ꯄꯩꯁꯥ ꯐꯪꯉꯦ ꯑꯕꯣꯛꯀꯤ ꯐꯅꯦꯛ ꯑꯃ ꯂꯩꯒꯦ ꯈꯟꯕꯅꯦ ꯍꯣꯔꯦꯟ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯂꯩꯔꯛꯑꯒꯦ ꯌꯥꯏꯗ ꯅꯪꯒꯤ ꯑꯣꯏꯅ ꯇꯨꯡꯁꯤꯟꯖꯔꯣ ꯃꯍꯩ ꯇꯝꯕ ꯍꯥꯏꯕꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯕꯅꯤ ꯍꯦ ꯂꯨꯄꯥ ꯆꯥꯝꯃ ꯄꯤꯔꯣ ꯍꯥꯏꯕꯅꯦ ꯅꯪ ꯑꯉꯥꯡꯒꯤ ꯄꯩꯁꯥ ꯄꯤꯔꯛꯑꯦꯕ ꯍꯥ ꯑꯗꯨ ꯑꯩꯉꯣꯟꯗꯁꯨ ꯂꯨꯄꯥ 50 ꯈꯛꯇ ꯄꯤꯌꯨꯗꯅ ꯌꯥꯝ ꯊꯨꯁꯤꯡꯕꯤꯅꯤꯗ ꯀꯗꯥ ꯐꯔꯦꯗ ꯌꯥꯝ ꯊꯨꯁꯤꯡꯕꯤꯅꯤꯗ ꯀꯩꯝ ꯋꯥꯔꯨꯅꯨꯀꯣ ꯑꯕꯣꯛꯀꯤ ꯐꯅꯦꯛꯇꯣ ꯃꯊꯪ ꯂꯩꯔꯁꯦ 이벤 ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯩ ꯄꯩꯁꯥ ꯐꯪꯉꯦ ꯂꯨꯄꯥ 50 ꯁꯤ ꯈꯛꯀꯤꯔꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯥꯡꯍꯜꯂꯒ ꯃꯤꯠꯇ ꯆꯪꯒꯦ ꯈꯥꯛꯇꯒꯤ ꯂꯥꯡꯉꯤꯗꯣ ꯂꯨꯄꯥ 200 ꯐꯪꯉꯛꯄꯅꯦ ꯃꯌꯥꯝ ꯌꯥꯔꯦ ꯂꯣꯏꯅ ꯀꯣꯊꯣꯔꯛꯑꯅꯨ ꯌꯥꯔꯦ ꯍꯩꯃꯥ 수실아 ꯅꯟꯗꯣ ꯂꯥꯎ ꯆꯪꯉꯧ ꯂꯥꯎ ꯃꯣꯔꯥ ꯂꯧꯊꯣꯛꯆꯣ ꯍꯣꯏ ꯑꯕꯣꯛ ꯕꯦꯃꯥ ꯏꯄꯥꯗꯤ ꯊꯕꯛ ꯃꯆꯥ ꯇꯧꯕꯅꯤꯅ ꯑꯆꯧꯕ ꯐꯝꯅꯥꯏꯕꯁꯤꯡꯅ ꯄꯦꯟꯕꯤꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥꯒꯤ ꯅꯥꯛꯇ ꯆꯪꯒꯦ ꯈꯟꯅ ꯆꯪꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯄꯥꯖꯤ ꯑꯩ ꯁꯤ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗ꯭ꯔꯦ ꯄꯩꯈꯥꯁꯨ ꯀꯨꯏꯗ꯭ꯔꯦ
ꯄꯥꯖꯤ ꯂꯩꯉꯩꯁꯤꯗ ꯄꯥꯖꯤꯒꯤ ꯇꯨꯡ ꯏꯜꯍꯧꯔꯒꯦ ꯑꯩꯕꯨ ꯄꯨꯔꯒꯦ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯏꯃꯥ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤ ꯃꯪ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ꯭ꯔꯥ ꯍꯪꯒꯦ ꯍꯥꯏꯗꯅ ꯆꯪꯉꯛꯄꯅꯤ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗꯦꯗ 이마, 누피 무사시, 마담 카라, 아이기 낙다. 이수세 ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯛꯄꯅꯤ ꯑꯩꯒꯤꯗꯤ ꯄꯥꯎ ꯆꯦꯟꯕꯝꯁꯨ ꯂꯩꯇꯦ ꯅꯪ ꯂꯥꯛꯑꯗꯤ ꯐꯅꯦ ꯈꯟꯗꯨꯅ ꯂꯩꯔꯝꯃꯕꯅꯤ ꯁꯨꯁꯤꯂꯥ ꯅꯪ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯐꯤꯅꯔꯣꯟ ꯌꯣꯝꯁꯤꯜꯂꯨꯔꯣ 이마, ngasi디 ay tabak khara yami. Hayeng way nang ganna lakzaragi. ꯅꯪ ꯐꯗꯧꯕ ꯑꯗꯨꯝ ꯇꯧꯔꯣ Bema, hayeng ganna losilak leramuko. Adudi ma, ayamu janana batawsaragi. 수실아 ꯅꯪ 바지ꯕꯨ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯇꯣꯛꯎꯆꯣ 바지야, ngrangi wari makhada karam kandang libidoina. Baji ngasidi officer singi matungindana tursak pa yauruge. Baji halaga soidana libinida. Susilama. Aibu yumda babaga imagi ki seba tawdun leninge. Matam kharadi leirusidana. Kaino nang ngangi soirondubo. Aina chelakpada kari haina yanakige. Aukta ningsingo. 하이네 기በ조바네 ngakta yaro harisini nangna noye halamba nungsibagum aisu ima nungsi ima mathanda yumsida kamai hundo omdoino 예. 아두 와부디 이마수 이코기 로이네나 쩔러가 로이레나. adu oiragane noye halaman singdo sida oina leiro law hayo 낭기두디 앙음 단바네. 말해 유아네. aina harise atabine atabi zatki hairagane ne nathanda chachagu ai dinga moy sungonga moy harisiri imana suyaro oye 이마부디 아이 하이나기. ho ngangnake ngangno madugi mathau tadiye ai susilagi lei masamda sabirukige thengre 그이노 전화사서 보 장기 절리거리 양탕 볼 걸면 잡아동나. 그나 레르닝 길이노. ho chamon saladine champra sigini pidine ne mina mole haina kiniye madu ikai jaba na thau leite paga ngangno ai chale Lore,
ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯖꯥꯠꯅꯣꯅꯦ 세 시다 ꯐꯝꯃꯨꯁꯦ ꯂꯂꯤꯇꯥꯗꯣ ꯂꯪꯊꯕꯥꯜ ꯀꯨꯟꯖꯗ ꯂꯩꯕ ꯁꯅꯥ ꯁꯥꯕ ꯃꯪꯂꯦꯝꯖꯥꯎ ꯀꯧꯕ ꯅꯤꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦꯌꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯣꯟꯊꯣꯛꯅ ꯇꯧꯕ ꯉꯝꯈ꯭ꯔꯦꯗ ꯃꯥꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤꯀꯣ ꯑꯗꯨꯗꯤ ꯏꯆꯦ ꯕꯦꯝꯃ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ 이슈지 말아이박 티게다고 나마 똥은비 아파오비도 낭기 바지 훈도마가 아토빠니 밤다 쟁크레네 이슈기디 아복레이디 낭기 바지나 पाउसी ताबदा माने तौगदबदो इचुगिदी अबोक लैदी ए ꯅꯟꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯕꯅꯗꯤ ꯌꯥꯔꯔꯣꯏ ꯉꯁꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯖꯜꯂꯦ ꯅꯪꯅ ꯀꯔꯤꯃꯠꯇ ꯆꯥꯔꯛꯇ꯭ꯔꯤꯕ ꯑꯩ ꯆꯥꯅꯤꯡ ꯊꯛꯅꯤꯡ ꯀꯌꯥ ꯐꯥꯎꯗ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯑꯗ ꯑꯃ ꯅꯪꯅ ꯍꯥꯏꯕꯗꯨꯕꯨ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯕꯁꯤ ꯏꯃꯥꯈꯣꯏꯒꯤ ꯈꯜꯂꯨꯔꯕꯗꯤ ꯌꯥꯝ ꯂꯩꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯑꯍꯜ ꯂꯃꯟ ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯃꯈꯣꯏꯒꯤ ꯋꯥꯁꯨ ꯇꯥꯗꯕ ꯌꯥꯗꯦ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯕꯁꯦ ꯃꯈꯣꯏ ꯄꯥꯝꯗ꯭ꯔꯦ ꯏꯃꯥ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯏꯃꯥꯈꯣꯏ ꯄꯥꯕꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯔꯨꯒꯦ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯏꯃꯥ ꯏꯆꯥꯅꯨꯄꯤꯅ ꯃꯊꯣꯡ ꯆꯥꯗꯕꯅꯤꯅ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯍꯜ ꯂꯃꯟ ꯍꯥꯏꯕ ꯋꯥꯗꯣ ꯆꯨꯝꯈ꯭ꯔꯕ ꯋꯥꯅꯤ ꯅꯟꯗꯣ ꯅꯪ ꯆꯠꯈ꯭ꯔꯕꯗꯤ 이내미 ꯇꯣꯝꯇꯉꯥꯏ ꯍꯧꯔꯅꯤ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯌꯣꯟꯊꯣꯝꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯏꯄ꯭ꯋꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯕ ꯍꯥꯏꯕꯗꯨꯅꯤ ꯆꯠꯐꯝꯗꯤ ꯂꯩꯇꯦ ꯑꯩꯒꯤ ꯏꯁꯨꯁꯦ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯒꯗꯧꯔꯤꯗ ꯀꯔꯝ ꯊꯣꯛꯑꯒꯗꯒꯦ ꯈꯟꯕꯗ ꯏꯅꯦ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ 이베마부디 이마기 세바 똥나나바 이마나 꼰비호르수 야이다 비석빅링의득이 이마나 마부 꼰두나 싸우룩리버니 마나 레닝드레 하이바 마땀드다 아이부 꼬비로 아이 헥들 락두나 럭지라게
ꯅꯪ ꯆꯠꯂꯅꯦꯕ ꯆꯠꯂꯅꯤ. ꯃꯇꯝ ꯈꯔꯒ ꯂꯩꯊꯔꯗꯤ ꯐꯗꯧꯅꯤꯅꯦ. ꯐꯔꯦ. ꯑꯗꯨ ꯅꯪ ꯂꯨꯄꯥ 10ꯗꯤ ꯄꯤꯔꯝꯃꯨꯗꯅ. ꯐꯔꯦ ꯐꯔꯦ ꯐꯔꯦ. ꯋꯥꯏ ꯑꯗꯨꯝ ꯁꯪꯈ꯭ꯔꯦ. ꯅꯕꯣꯛꯈꯣꯏꯗꯤ ꯑꯁꯥꯏꯕꯧ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯦ. ꯕꯥꯖꯤ ꯂꯥꯛꯑꯗꯤ ꯑꯗꯨꯝ ꯆꯠꯂꯣ ꯍꯥꯏꯔꯝꯃꯦ. ꯅꯄꯨꯕꯣꯛꯈꯣꯏꯗꯤ ꯇꯥꯛꯑꯝꯃꯕꯣ? ꯇꯥꯛꯑꯝꯃꯦ. ꯑꯣ ꯐꯔꯦ ꯐꯔꯦ. ꯆꯠꯁꯤ ꯂꯥꯛꯑꯣ. ꯏꯕꯨꯡꯉꯣ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯕꯥꯖꯤ ꯁꯤꯗ ꯑꯝꯇ ꯈꯥꯝꯃꯣ. ꯏꯁꯤꯡ ꯑꯝꯇ ꯊꯛꯈꯤꯒꯦ.
Kari, nang nakafralaga. Ay kay ka frale. Nang fralide. Ay kay ka frale. Frali. Rande. Frali. Rande. Frali. Rande. Frali. Rande. ꯅꯈꯣꯏꯅꯤꯅꯦ ꯈꯟꯅ ꯈꯟꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯊꯥꯡ ꯑꯃ ꯄꯥꯏꯅꯔ ꯌꯥꯟꯊꯠꯅ ꯌꯥꯗ꯭ꯔꯣ ꯍꯥ ꯌꯥꯟꯊꯠꯅ ꯌꯥꯗ꯭ꯔꯥ ꯌꯥꯟꯊꯠꯅ ꯌꯥꯗ꯭ꯔꯥ ꯍꯥ ꯌꯥꯟꯊꯠꯅ ꯌꯥꯗ꯭ꯔꯥ ꯁꯤꯈ꯭ꯔꯣ ꯅꯪꯗ ꯁꯤꯈ꯭ꯔꯣ ꯅꯣꯏꯗ ꯁꯤꯈ꯭ꯔꯣ Ima. Imau. ꯍꯣ ꯀꯩꯅꯣ Tu. ꯌꯦꯡꯖꯅꯤꯡꯈꯤꯗ꯭ꯔꯦꯗ Ima, ako'y papagalay isi hay do natro. ꯅꯄꯥꯗ ꯍꯪꯉꯨ Toiba, namadu nasila isimay woro yo. Dale, ako'y masawra sangri dudi. Adu erga nang charu khara poro. ꯀꯨꯝꯍꯩꯁꯦ ꯅꯨꯡꯉꯥꯏꯗꯣꯔꯤ Sina nupa nupa to mani. Tama, tama tama. Nang ta chok di. Khangde. Pabna lau hai chacho. Chalo. Lau, sang si lau. Chong lau. Chong lau. Tabli! Tabli! Lau lau, chong lau. ꯅꯪꯕꯨ ꯂꯩꯕ ꯍꯩꯅꯒꯗ꯭ꯔꯣ Hainanida. Nang bek si lere ko. ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ Hey, nang ta chok di. Khangde. Karando.
ꯇꯔꯥꯗ ꯄꯤꯔꯛꯑꯣ. ꯀꯩꯒꯤ ꯄꯩꯁꯥꯅꯣ? 세. ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯗꯤ ꯁꯦꯟꯗꯤ ꯌꯥꯝ ꯆꯪꯉꯝꯅꯤꯅꯦꯀꯣ. ꯅꯪꯁꯦ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯍꯥꯏꯗꯨꯅꯤꯅꯦ. lupa 10 khida bro. ꯀꯩꯒꯤꯅꯣ? ꯑꯉꯥꯡꯅ ꯁꯦꯜ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯗꯤ? ꯂꯥꯛꯇ ꯉꯥꯏꯔꯤ ꯋꯥꯒ ꯌꯥꯝ ꯉꯥꯡꯉꯤꯅꯦ. ꯁꯦ. ꯅꯪꯅ ꯂꯧ ꯌꯥꯕ꯭ꯔꯣ? ꯑꯩꯁꯨ ꯂꯧꯗꯣꯏꯅꯦ. ꯅꯃꯥꯗꯤ ꯀꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯃꯤ? ꯍꯥꯏꯔꯝꯗꯤꯌꯦ. ꯀꯗꯥꯏ ꯆꯠꯂꯨꯒꯦ? ꯀꯩꯒꯤꯅꯣ ꯑꯗꯣ ꯍꯪꯉꯤꯗꯨꯕꯣ? ꯉꯁꯥꯏꯗꯩ ꯆꯠꯈꯤꯕꯗꯣ ꯍꯧꯖꯤꯛꯇ ꯍꯟꯖꯜꯂꯛꯏꯁꯤ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯤ? ꯑꯣ, ꯁꯦꯟ ꯇꯥꯟꯕ ꯆꯠꯂꯨꯔꯤꯕꯅꯤ. ꯉꯥꯏꯈꯣ ꯉꯥꯏꯈꯣ. ꯅꯪꯒꯤꯅꯦ ꯍꯩꯀ꯭ꯔꯨ ꯃꯅꯥꯗ ꯌꯣꯟꯕ ꯇꯣꯂꯣꯞꯇꯨꯗꯤꯅꯦ ꯅꯣꯡꯃꯒꯤꯅꯦ ꯊꯤꯕꯨꯡꯕ ꯀꯣꯟꯅꯗꯤꯌꯦ, ꯈꯪꯉꯕ꯭ꯔꯣ? ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯄꯗꯨꯔ ꯁꯦꯟ ꯇꯥꯟꯕ ꯍꯥꯏꯔꯤꯁꯦ? ꯑꯩꯉꯣꯟꯗ ꯈꯠꯅꯕꯒ ꯍꯧꯔꯛꯀꯅꯨꯀꯣ. ꯅꯈꯣꯏꯒꯤ ꯅꯁꯛꯁꯤꯡꯗꯣ ꯑꯃꯠꯇ ꯌꯦꯡꯅꯤꯡꯗꯦ, ꯈꯪꯉꯕ꯭ꯔꯣ? ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ ꯑꯥꯗ. ꯅꯪ ꯍꯦꯟꯃꯜꯂꯕꯅꯤꯀꯣ. ꯅꯪ ꯍꯦꯟꯃꯜꯂꯕꯅꯤꯀꯣ, ꯈꯪꯉꯕ꯭ꯔꯥ ꯅꯪ? ꯀꯩꯅꯣ ꯍꯦꯟꯕꯗꯤ ꯀꯩꯅꯣ ꯍꯥ? ꯍꯦꯟꯕꯕꯨ ꯀꯩꯅꯣ? ꯉꯥꯏꯈꯣ ꯅꯪ. ꯉꯥꯏꯈꯣ ꯅꯪ. نشدو تيقولنا نشدو تيقولنا كمرنا نشدو تيقولنا نشدو تيقولنا شتو شاردنا يتفيد جوار سنبيه شتو يدوه
तानदो पाउ नुगाइबगासे ताकथोकतेने ꯀꯩ ꯄꯥꯎꯅꯣ ꯑꯩꯗꯤ ꯇꯥꯗꯦꯅ ꯀꯩꯅꯣ मणिपुर यूनिवर्सिटी लौब बीए पेखादा तांदुगी इचानुपीसिना थर्ड पोजिशन ताइसिदी ꯀꯗꯥ तू सिदी याउसिदी ꯆꯨꯝꯃꯤꯅꯦ ꯑꯩ ꯉꯁꯥ ꯑꯩ ꯆꯠꯂꯦ ꯑꯩ ꯆꯠꯂꯦ ꯑꯩ ꯆꯠꯂꯦ ꯉꯁꯥ ꯉꯁꯥ ꯑꯩ ꯆꯠꯂꯦ ꯑꯩ ꯆꯠꯂꯦ ngani sao kreda ꯑꯩ ꯅꯆꯥꯅꯨꯄꯤꯁꯦ ꯕꯤ ꯑꯦ ꯄꯔꯤꯈꯥꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯔꯝꯅꯤꯅꯦ mamansu fajaramani ꯅꯆꯥꯅꯨꯄꯤꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯃꯟꯈ꯭ꯔꯗꯅ ꯂꯩꯔꯛꯏꯅꯦ ꯉꯁꯤꯗꯤ ꯍꯥꯎꯅ ꯊꯣꯡꯉ ꯆꯥꯁꯤ इसा सिंसिगिने सेकेंड हैंड की लुपा कुन पिबा खुंग्राव फुरी अममम तंग लेबिउ हाबददी पैसा लेदेने हेक्ता हाइने हो थाव थुंगने अमत्त लेतिए हो कनादुना तानरगा थोंगुरा ए नुपी नंग हेनमलिको हो अखोइदिने फत्ताबी अतोम्बी बेमा थावली लिदु पुथोरो ꯍꯣꯏ ꯄꯥꯖꯤ हंदकी एक्सटर्नल एक्सकर्शन से यावदेबे नत्रो खलखिगे ओजा ओजा हंदकी एक्सकर्शन से सोइबीबे यादेको हंदकी सिदी अहान बगा ओइरे मयाम लोइ सुनी हाइनबनिको ओजा आई एमयू दा सकदबसु लै ओजा होय होय कइगिनो दु याम फिंगिदुना ओजा 바지 바지 करिनु नंगने सुरसुर नै देसिबो 루파 따라다 피어 함네 아이슈 비게다보니까 लेति राइदि बिसानो लबुक फमु बिसा तिंब्रो हा नोंगादि निमिता फावो युम मखादा ngakta लेति नंगना लाइरिक तमि खंगिसि मिंग चलमदाइ खक्तदनि नि मु 시셀라 가마 스쿨 자토이노 करी लगजम जबदबु करिगे फजो फिरो हा अदुदुम सेला सकदमनि हाय इकाय खंगदबा मै थाबा हौजिक मतमदा लारि हाइत्रबा नखोइसिदिने मी नत्रबा ngasidaine aingonda imungi thaba amta harkano angon yangkano lupa tara bu piba ngamdaba akhoi bu kai dawai pomino 이제래 이제 lupa tarada piyo 에이 피르노 लाओ लाओ 이제 아이슈 비어 से बाबा आई टोलो फंगे हा इसा तोलो फंगे बा
ꯅꯪꯒꯤ ꯑꯦꯛꯁꯀꯔꯁꯟꯒꯤ ꯋꯥꯐꯝꯗꯨꯗꯤ ꯀꯝꯗꯧꯕ? ꯌꯨꯅꯤꯚꯔꯁꯤꯇꯤꯁꯨ ꯁꯨꯇꯤ ꯂꯩꯌꯦ. ꯆꯠꯂꯅꯣ ꯍꯥꯏꯕ꯭ꯔꯥ? ꯑꯦ, ꯆꯠꯀꯗꯕꯅꯤ. ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯆꯠꯍꯧꯒꯗꯕꯅꯤ. ꯁꯦ, ꯄꯩꯁꯥꯁꯤꯁꯨ ꯅꯪ ꯊꯝꯖꯟꯖꯧꯁꯤ. ꯍꯦ, ꯅꯆꯥꯅꯨꯄꯤꯁꯤꯡ ꯑꯁꯤ ꯇꯣꯂꯣꯞ ꯐꯪꯉꯝꯅꯤꯅꯦꯍꯦ. ꯏꯃꯥ, ꯑꯩꯒꯤ ꯑꯍꯥꯟꯕ ꯇꯣꯂꯣꯞꯅꯦ. ꯁꯦ. ꯊꯥꯕꯂꯦ, ꯅꯪꯒꯤ ꯃꯑꯣꯡꯗꯣ ꯈꯔ ꯍꯣꯡꯗꯣꯛꯄ ꯐꯩ. ꯅꯪꯅ ꯄꯣꯛꯄ ꯅꯠꯇ꯭ꯔꯁꯨ ꯅꯆꯥꯅꯨꯄꯤꯁꯤꯅꯗꯤ ꯅꯪꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥꯗꯧꯅ ꯈꯜꯂꯤꯅꯦ. ꯑꯩꯈꯣꯏꯗꯤꯅꯦ ꯐꯠꯇꯕꯤ. ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯅꯥꯅ ꯆꯨꯝꯅ ꯎꯗꯣꯏꯅꯣ? ꯊꯥꯕꯂꯦ! ꯑꯩꯈꯣꯏꯗꯤꯅꯦ ꯑꯇꯣꯝꯕꯤꯅꯦ ꯑꯇꯣꯝꯕꯤ. ꯀꯥꯟꯅꯗꯕꯗ ꯆꯦꯡꯗ ꯇꯥꯏꯅꯔꯗꯅ. ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯊꯥꯕꯂꯦ, ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ. ꯑꯣ, ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯕꯁꯤꯅ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯁꯤꯔꯣ? ꯊꯥꯕꯂꯦ, ꯅꯪꯅ ꯆꯠꯀꯗꯕꯗꯣ ꯆꯠꯈ꯭ꯔꯣ. ꯗꯥꯎꯒ ꯌꯥꯗꯦ ꯁꯩꯇ. ꯊꯥꯕꯂꯦ, ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ. ꯏꯁꯤꯡ ꯌꯥꯝ ꯈꯧꯔꯥꯡꯉꯦ. ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅꯅꯦ ꯏꯁꯤꯡ ꯊꯛꯅꯤꯡꯈ꯭ꯔꯕꯣꯅꯤ. ꯗꯥꯎꯒ ꯗꯥꯎ ꯌꯥꯗꯕꯁꯤꯗꯅꯦ. ꯊꯥꯕꯂꯦ, 이싱 기대답게. 뭐이 바지? 뭐이 바지? 뭐이 바지? 허걸로 뭐이 바지? 뭐이 바지? 허걸로 뭐이 바지? 허걸로 뭐이 바지? ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯎꯡꯗꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯊꯕꯛꯁꯤꯡꯁꯦ ꯀꯅꯥꯅ ꯇꯧꯗꯣꯔꯤꯒꯦ? ꯍꯥ? ꯀꯅꯥꯅ ꯇꯧꯗꯣꯔꯤꯒꯦ? ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯗꯣꯛꯇꯔ ꯁꯨꯔꯦꯁꯀꯤ ꯀꯥꯁꯤꯕꯨ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯦ ꯀꯗꯥꯏꯗꯅꯣ ꯔꯣꯖ ꯒꯥꯔꯗꯦꯟ ꯑꯄꯥꯝꯕ ꯑꯃꯇꯗꯤ ꯈꯜꯂꯨꯗꯅ ꯑꯣꯀꯦ ꯕꯣꯁ ꯕꯣꯁꯀꯤ ꯑꯣꯔꯗꯔ ꯉꯥꯛꯄ ꯇꯥꯕꯅꯤꯅꯦ ꯑꯩ ꯀꯣꯟꯅ ꯇꯧꯔꯒꯦ ꯊꯝꯃꯒꯦ
ꯁꯨꯁꯤꯂꯥ ꯌꯥꯝ ꯊꯥꯖꯗꯅ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯆꯪꯉꯣ ꯐꯝꯖꯩ ꯅꯪ ꯎꯅꯅꯤꯡꯗꯨꯅ ꯆꯪꯉꯛꯄꯅꯦ ꯃꯇꯥꯡ ꯌꯥꯝ ꯆꯥꯗ꯭ꯔꯕ꯭ꯔꯥ ꯑꯗꯨꯕꯨ ꯍꯣꯞꯁ ꯂꯥꯏ ꯀꯔꯤꯒꯤꯅꯣ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯣ ꯅꯪꯁꯦ ꯌꯥꯝ ꯍꯣꯡꯉꯝꯃꯦ ꯌꯥꯝꯅꯁꯨ ꯁꯧꯒꯠꯂꯝꯃꯦ ꯑꯗꯨꯕꯨ ꯅꯪꯁꯨ ꯌꯥꯝ ꯍꯣꯡꯉꯦ ꯃꯇꯝ ꯑꯃꯒꯤ ꯁꯨꯔꯦꯁꯇꯣ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯆꯧꯕ ꯃꯤ ꯑꯣꯏꯈ꯭ꯔꯦ ꯅꯪꯒꯤ ꯃꯤꯠꯌꯦꯡꯅꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯐꯝꯁꯤꯗ ꯅꯪꯅ ꯋꯥꯅ ꯂꯥꯛꯇ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄꯥꯎ ꯄꯤꯔꯛꯄ ꯀꯩꯗꯧꯒꯦ ꯑꯩꯒꯤ ꯄꯥꯎ ꯄꯨꯕꯤꯅꯕ ꯄꯤꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯏꯅꯦ ꯑꯅꯥ ꯑꯌꯦꯛꯀꯗꯤ ꯌꯥꯎꯗꯦꯀꯣ ꯑꯩ ꯑꯅꯥꯕ ꯌꯦꯡꯕ ꯂꯥꯛꯄ ꯅꯠꯇꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯁꯨꯔꯦꯁ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯁꯨꯝ ꯐꯝꯕꯁꯤꯗ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯁꯤꯡꯁꯤꯅ ꯀꯣꯏꯌꯦꯡ ꯀꯣꯏꯌꯦꯡ ꯌꯦꯡꯉꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯣꯏꯔꯝꯃꯣꯏꯗ ꯅꯪꯉꯣꯟꯗ ꯑꯣꯏꯔꯝꯅꯤ ꯑꯩꯉꯣꯟꯗꯗꯤ ꯀꯩꯒꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯁꯤꯅꯤꯗꯅ ꯌꯥꯝ ꯄꯛꯇꯦꯀꯣ ꯐꯖꯩ ꯍꯥꯏꯕꯗ ꯁꯥꯎꯔꯤꯁꯤꯕꯨ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒ ꯂꯩꯔꯤꯒꯦ ꯁꯥꯏꯀꯦꯇ꯭ꯔꯤꯛꯁ ꯑꯃ ꯇꯥꯟꯅꯕꯅ ꯐꯗꯣꯏꯖꯥꯠꯂꯣ ꯍꯣꯏ ꯑꯩꯁꯨ ꯑꯗꯨ ꯈꯜꯂꯝꯃꯤꯅꯦ ꯑꯣ ꯗꯣꯛꯇꯔꯒꯤ ꯃꯍꯨꯠꯇ ꯎꯀꯤꯜ ꯑꯣꯏꯕꯅ ꯐꯗꯣꯏꯖꯥꯠꯅꯤꯀꯣ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯂꯣ ꯇꯝꯊꯈꯤ ꯇꯥꯔꯦꯅꯦ ꯅꯈꯣꯏꯅꯤꯅꯦ ꯈꯟꯅ ꯈꯟꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯊꯥꯡ ꯑꯃ ꯄꯥꯏꯅꯔ ꯌꯥꯟꯊꯠꯅ ꯌꯥꯗ꯭ꯔꯣ ꯍꯥ ꯌꯥꯟꯊꯠꯅ ꯌꯥꯗ꯭ꯔꯥ ꯌꯥꯟꯊꯠꯅ ꯌꯥꯗ꯭ꯔꯥ ꯍꯥ ꯌꯥꯟꯊꯠꯅ ꯌꯥꯗ꯭ꯔꯥ ꯑꯩꯗꯤ ꯅꯪ ꯂꯥꯛꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯕꯅꯦ ꯅꯪꯅ ꯀꯧꯕꯗ ꯊꯣꯛꯂꯛꯈꯤꯗꯕ ꯌꯥꯎꯕ꯭ꯔꯥꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯝꯁꯦ ꯃꯃꯜ ꯌꯥꯝ ꯌꯥꯝꯃꯦ ꯁꯦ ꯄꯣꯏꯟꯗ ꯍꯦꯛꯇ ꯍꯥꯏꯒꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯃꯔꯨꯞ ꯑꯃ ꯐꯪꯉꯤ ꯑꯩꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯠꯇꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕꯅꯤ ꯄ꯭ꯔꯣꯐꯦꯁꯟ ꯇꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯗꯣꯡꯆꯥꯏ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯄꯦ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯊꯣꯏꯅ ꯉꯛꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯅꯠꯇ꯭ꯔꯅꯦ
फरे दुदी आई चलगे
Hé, nào đánh đi. Good morning, sir. Morning. Good morning, Susla. Morning. Tu, ngasiday doctor na trabane. Cham-cham jaba mi amane. Noi jail se library kai do le jabro. Kay layag no nang paning sa. Manipuri raw, Ingraji raw, natraga Hindi raw. Nang lai heba mi man di bo. Hozigoi na ina paningi balarik sa. Om San Chun Gi biography. Elizabeth Taylor. Da Vinci Code. Kay dara mo niya nga di. Dr. heba sa sa. Thazade. Nushide. Longnam tawe. Tukutjay. Susla, nang nasawriba, warawribado. Doktor amane. Adubo, Doktor punamak Suresh kumane haibadi langani. Sorry, Doctor. Susla, mapam sida ilairingaida kanamtana lamhen bangamoy. Nang inuay tapsingdo, ay kangi. Lao, ay kasango. Come in. 손 파모. Aigi nungaitaba sing Doctor na karigi khangningi no. Laman khungene. Ay lengay dalam pangene niya bro. Ahambadi jail sa. Yam nungairamde. Adubu hojikti. Checkpan la koina khazile mafam sa. Yam nungaire. Khwaidigi nungaire. Doctor na hing mafam sila lakpada. Agi pot amta yawbirakera. If you don't mind. Kay puno ne. Hayuni. Perfume. Evening Paris. Adu Manipur phangamgadrane. Phangbare. Kuire. Sijanakidaba. BSc ka tharamda da waida. Khara sijanarame. Se. Sino opriengo. Ay maman kaukre. Oktraga ahongba kona bam lebiro. Se. Nang pisase. Nangon nam thamjalo. Ay sulerke. Doctor, madu tobinu. Ay mingondigi henjan ba pamde. Ay sagi leiraga na leire, leitraga tokani. Se. Doctor na pubiko. Natrabadi. Doctor na leira la abasu ay lawang amoy. Pare. Nang wapam se yarage. Ado Susla. Ay nawan di kang nimbakra dile. Ay wang karange. Nang tasina kungadra. Kumni. Doctor na thamoy sing na hanglabadi. Kumni. Ado, masidi hangano. Doctor se karamba mitano haibada.
ꯑꯩ ꯄꯔꯤꯈꯥ ꯃꯆꯥ ꯑꯃꯗꯤ ꯂꯧꯈꯤꯕ ꯇꯥꯏ ꯀꯩ ꯄꯩꯈꯥꯅꯣ ꯊꯤꯑꯣꯔꯤꯔꯣ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯣ ꯑꯅꯤꯃꯛ ꯉꯁꯤꯗꯤ ꯍꯪꯒꯅꯨ ꯑꯩ ꯉꯁꯤ ꯑꯍꯤꯡꯁꯦ ꯃꯨꯟꯅ ꯈꯟꯈꯤꯒꯦ ꯗꯣꯛꯇꯔꯁꯦ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯀꯔꯝꯕ ꯃꯤꯇꯥꯅꯣ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯐꯣꯡꯗꯣꯛꯄ ꯌꯥꯕ ꯃꯤꯁꯛꯂꯥ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯀꯨꯞꯅ ꯌꯦꯡꯈꯤꯅꯤ ꯅꯪꯅ ꯂꯧꯅꯤꯡꯕ ꯑꯦꯛꯖꯥꯝ ꯂꯧꯕꯗ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯣꯏ ꯍꯔꯥꯎꯅ ꯑꯦꯛꯖꯥꯝ ꯄꯤꯒꯅꯤ ꯁꯨꯁꯤꯂꯥ ꯍꯧꯈ꯭ꯔ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯕꯤꯇ꯭ꯔꯦ ꯇꯧꯕꯤꯔꯝꯕ ꯂꯧꯅꯝꯕꯤꯔꯝꯕ ꯗꯣꯛꯇꯔꯗꯣ ꯃꯗꯨꯝꯕ ꯗꯣꯛꯇꯔꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯑꯣꯀꯦ ꯁꯣꯔꯤ ꯉꯁꯥꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯏꯠꯁ ꯑꯣꯀꯦ ꯑꯩ ꯆꯠꯂꯒꯦ ओम सांचुनसुगी बायोग्राफी एलिजाबेथ टेलर दा विंची कोड ꯀꯩ ꯈꯜꯂꯤꯅꯣ ꯇꯥꯃꯣ ꯀꯩꯁꯨ ꯈꯟꯗꯦꯗ ꯅꯪꯕꯨ ꯁꯨꯇꯤ ꯊꯣꯛꯂꯛꯄꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯨꯇꯤꯕꯨꯗꯤ ꯂꯥꯏꯔꯤ ꯏꯃꯥ ꯌꯥꯝ ꯁꯥꯎꯕꯅꯤ ꯅꯪꯅ ꯍꯥꯏꯔꯛꯀꯗꯣꯏꯗꯣ ꯑꯩ ꯈꯪꯉꯤ ꯌꯨꯝ ꯄꯥꯜꯂꯣ ꯂꯨꯍꯣꯡꯉꯣ ꯁꯤ ꯅꯠꯇ꯭ꯔꯣ ꯃꯤ ꯑꯁꯦ ꯃꯊꯟꯇꯒꯤ ꯈꯟꯕ ꯐꯠꯇꯝꯅꯤꯀꯣ ꯏꯊꯟꯗ ꯈꯟꯕꯩ ꯅꯠꯇꯦ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯅꯦ ꯌꯨꯝ ꯄꯥꯜꯂꯒ ꯄꯥꯡꯕ ꯌꯥꯗꯕ꯭ꯔꯥꯕ ꯑꯁ ꯅꯨꯡꯉꯥꯏꯔꯦꯗ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯅꯕꯨꯡꯁꯤꯕꯨ ꯚꯥꯞ ꯇꯥꯔꯝꯒꯗ꯭ꯔꯣ ꯆꯥ ꯊꯛꯅꯤꯡ ꯂꯩꯕꯒ ꯆꯞ ꯍꯦꯛ ꯆꯥꯔꯦ ꯆꯞ ꯆꯥꯅꯤ ꯁꯦꯁꯦ ꯏꯕꯨꯡꯉꯣ ꯐꯥꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯑꯗꯨꯝ ꯄꯣꯔꯛꯀꯗꯕ ꯊꯧꯗꯣꯛꯇꯨꯒꯤꯗꯃꯛ ꯑꯗꯨꯝ ꯅꯨꯡꯅꯥꯡꯕꯁꯨ ꯐꯠꯇꯦꯗ ꯏꯃꯥ ꯈꯨꯝꯕ ꯍꯩꯕ ꯍꯥꯏꯕꯁꯤꯁꯨ ꯀꯂꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯅ ꯍꯦꯟꯅ ꯋꯥꯡꯕ ꯀꯂꯥꯅꯤ ꯃꯕꯥꯅꯤ ꯋꯥꯔꯤꯁꯤꯗꯤꯕ ꯑꯩꯒ ꯉꯥꯎꯔꯛꯀꯗꯣꯔꯤꯕꯣ ꯑꯩꯗ ꯆꯠꯆꯍꯧꯔꯒꯦ ꯅꯪ ꯑꯉꯥꯎꯕ ꯃꯌꯥꯝ ꯁꯦꯟꯅꯕꯗꯅꯦ ꯅꯪ ꯉꯥꯎꯔꯦ ꯁꯤ ꯀꯥꯎꯔꯦꯀꯣ ꯀꯩꯗꯧꯔꯒꯦꯗ ꯃꯨꯟꯅ ꯌꯦꯡꯉꯤꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯅ ꯅꯉꯣꯟꯗ ꯍꯪꯒꯦ ꯍꯥꯏꯕꯗꯣ ꯍꯪꯉꯒꯦ ꯌꯥꯔꯕ ꯀꯩ ꯋꯥ ꯍꯪꯀꯅꯣ ꯈꯨꯝꯕ ꯇꯜꯂꯦ ꯀꯩꯒꯤ ꯁꯨꯝ ꯈꯜꯂꯨꯔꯒ ꯊꯥꯖꯔꯛꯇ꯭ꯔꯕ ꯆꯤꯡꯅꯔꯛꯑꯕ ꯄꯨꯟꯁꯤꯗꯗꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯗꯤ ꯅꯪꯉꯦꯗꯣ ꯊꯥꯖꯧ ꯂꯧꯅꯝꯕ ꯍꯥꯏꯕꯁꯤ ꯃꯤꯠꯌꯦꯡꯗꯒꯤ ꯊꯃꯣꯏꯒꯤ ꯃꯁꯛ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯉꯝꯕꯅꯤ Frankly speaking, I open to you. ꯌꯥꯔꯦ ꯍꯪꯕꯤꯔꯣ ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯗꯤꯅꯦ ꯑꯃꯇ ꯈꯛꯇꯅ ꯂꯤꯔꯒꯦ ꯀꯩꯅꯣ ꯋꯥꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯀꯔꯤ ꯇꯧꯔꯨꯕꯒꯤ ꯖꯦꯜꯁꯤꯗ ꯂꯩꯔꯤꯅꯣ ꯁꯤꯅꯤ ꯃꯁꯤꯅꯦ ꯑꯩꯅ ꯈꯪꯅꯤꯡꯉꯤꯁꯤ Come on, tell me. ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯦ ꯗꯣꯛꯇꯔꯅ ꯍꯪꯅꯤꯡꯉꯤꯕ ꯈꯪꯅꯤꯡꯉꯤꯕꯗꯣ ꯃꯗꯨ ꯑꯣꯏꯔꯝꯒꯅꯤꯅ ꯂꯣꯏꯅ ꯂꯤꯔꯗꯤ ꯃꯇꯝ ꯁꯥꯡꯅ ꯆꯪꯉꯅꯤ ꯑꯗꯨꯅ ꯂꯤꯔꯔꯣꯏ ꯁꯥꯡꯁꯅꯣ ꯅꯣꯡꯃꯒꯤ ꯑꯉꯝ ꯈꯔ ꯂꯤꯌꯨ ꯑꯩꯒꯤꯗꯤ ꯂꯣꯏ ꯈꯪꯗ ꯌꯥꯗꯕꯅꯤ Come on, tell me. ꯗꯣꯛꯇꯔꯅ ꯑꯩꯕꯨ ꯕꯤꯇ꯭ꯔꯦ ꯇꯧꯔꯣꯏꯀꯣ ꯁꯨꯁꯤꯂꯥ ꯅꯪ ꯑꯩꯕꯨ ꯊꯥꯖꯧ ꯁꯃꯥꯖꯁꯤꯗ ꯇꯨꯍꯠꯄꯤꯔꯕ ꯃꯤꯅꯣꯛ ꯃꯩꯁꯥ ꯅꯪꯂꯕ ꯀꯌꯥꯒꯤ ꯃꯔꯨꯞ ꯑꯣꯏꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯔꯦꯞꯅꯤ ꯋꯥꯁꯛꯅꯤ Come on, tell me. ꯂꯤꯔꯒꯦ
ꯁꯨꯁꯤꯂꯥ ꯀꯩꯗꯧꯔꯦ ꯂꯦꯞꯄꯗꯤ ꯃꯈꯥ ꯂꯤꯔꯣ ꯑꯕꯣꯛꯀꯤ ꯃꯧꯄꯥ ꯏꯄꯨꯕꯣꯛꯇꯣ ꯊꯕꯛ ꯇꯧꯗꯦ ꯁꯦꯜ ꯊꯣꯛꯇꯦ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯔꯝꯗ꯭ꯔꯕ ꯁ꯭ꯀꯥꯁꯠ ꯆꯠꯂꯝꯗ꯭ꯔꯕ ꯑꯩꯒꯤ ꯄꯥꯖꯤꯗꯣ ꯍꯤꯡꯉꯝꯒꯗꯕꯅꯦ ꯁꯨꯁꯤꯂꯥ ꯃꯗꯨꯗꯤ ꯅꯪ ꯑꯩꯅ ꯁꯦꯝꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯃꯈꯥ ꯂꯤꯔꯣ ꯇꯥꯒꯦ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇꯕ ꯃꯇꯝ ꯏꯃꯥꯇꯣꯟ ꯃꯆꯥꯁꯤꯡꯒꯤ ꯃꯤꯅꯣꯠ ꯃꯤꯅꯩꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯌꯨꯝꯗ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯁꯩꯗꯥꯡꯕꯝ ꯊꯤꯕ ꯍꯧꯔꯛꯈꯤ ꯗꯣꯛꯇꯔ ꯑꯩꯒꯤ ꯈꯣꯡꯊꯥꯡꯁꯤꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯆꯠꯇꯨꯅ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯌꯨꯝꯗꯨꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯨꯏ ꯁꯨꯁꯤꯂꯥ ꯅꯠꯇ꯭ꯔꯅꯦ ꯅꯪꯕꯣ ꯏꯃꯥ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯈꯔ ꯂꯧꯔꯨꯒꯦ ꯇꯧꯕꯅꯦ ꯅꯪꯕꯨ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯏꯃꯥ ꯀꯩ ꯋꯥꯍꯪꯅꯣ ꯅꯪꯅ ꯍꯪꯉꯤꯗꯨꯕꯣ ꯅꯪꯕꯨ ꯃꯃꯥ ꯑꯃ ꯅꯠꯇ꯭ꯔꯕꯣ ꯃꯃꯥ ꯑꯃꯒꯤ ꯃꯐꯝꯗ ꯃꯆꯥ ꯑꯃꯅ ꯂꯥꯛꯄꯕꯣ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯂꯥꯛꯄ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ ꯃꯤꯅ ꯎꯈꯤꯅꯤ ꯏꯀꯥꯏꯖꯩꯌꯦ ꯑꯗꯨꯅ ꯃꯝꯃꯀꯥꯟꯗ ꯂꯥꯛꯄꯅꯦ ꯏꯃꯥ ꯅꯪꯅ ꯇꯧꯔꯤꯕ ꯂꯝꯆꯠ ꯁꯥꯖꯠ ꯑꯩ ꯍꯩꯅꯗꯦ ꯏꯆꯥꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕꯅꯤꯅ ꯑꯃ ꯃꯉꯥꯟ ꯁꯤꯟꯅꯕ ꯃꯇꯝꯁꯤꯗ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕꯅꯤꯅꯦ ꯏꯃꯥ ꯑꯩ ꯅꯪꯒ ꯑꯃꯨꯛ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯦ ꯑꯩꯕꯨ ꯀꯅꯥꯒ ꯂꯩꯌꯨ ꯍꯥꯏꯅꯣ ꯏꯃꯥ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯝꯇ ꯌꯥꯎꯗꯕ꯭ꯔꯥ ꯅꯆꯥꯕꯨ ꯀꯅꯥꯒ ꯂꯩꯌꯨ ꯍꯥꯏꯅꯣ ꯅꯕꯣꯀꯔ ꯅꯠꯇ꯭ꯔꯒ ꯅꯃꯥꯇꯣꯟꯒ ꯑꯗꯨꯝ ꯂꯩꯒꯦꯁꯨ ꯂꯩꯌꯣ 이마기 베마 난 이마부 와로그노 사오그노 이마는 레리바 마팜세 노록니네 노록 아이네 떠우저루바 빠우기 마이라 노록기 꼼두다 낭 따두라 레이바 낭 누가이로 아도 낭네 yengi 하이라가나 망하니 따로 레기에서 까이데 랄리자 두앙아오네 아일라 두앙 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 랄리자 랄리자 두앙도 두앙어 까우쾌라게 안그러 까우쾌라게 까우쾌라게 까우쾌라게
Okay, Napu Lane, a Dupanupa Bambi. Minung Sikang Davina. Ayamung Sira. Kayona Misabu Busilea. Nang nasin Pandra. Come up! Nasin Kuma. Nang come up! Oktibi! Ngasidi nang maman pini na. Nang maman soy pi. Love! Kayo na tawin ito mo. Ay nang maman kayo na tawin ito mo. pini lang. Tadosi! Love! Tadosi! Kayo na tawin si mo. Tadosi! Tadosi! Kayo nang natawid po. Nga sinini humni sure saksada ba? Se, iru mai thazaraga na samna naga to hatu ogalayo. Se, iru za thokna ba tawsi ko. Tawde. Angawbi! Yan na kasi na kayo ino nang bo! Ay ngawdi! Hay! Angawbi! Nangdi angawbi ni angawbi! Kangabra! Angawbi! Ay ngawdi eh! Ay ngawdi eh! Angawbi! Ay ngawdi eh! Masin macin ka su kumin ni masin! Macin ka su kumin ni masin! 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 Ay ngawdi eh! Macin ka su kumin ni masin! Masin! Macin! 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 Hatu ang ngawdi! Holy kai susila ngawre! Holy kai susila ngawre! Ay ngawdi eh! Holy kai susila ngawre! Ay ngawdi eh! Ay ngawdi! Ay ngawdi eh! Ay ngawdi eh! Ay ngawdi eh! Holy kai susila ngawre! Ay ngawdi eh! Holy kai susila ngawre!
ꯑꯉꯥꯎꯕꯤ ꯑꯉꯥꯎꯕꯤ 수실아, ꯀꯩꯗꯧꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯀꯩꯁꯨ ꯇꯧꯗꯦ. ꯅꯠꯇꯦ, ꯉꯥꯎꯔꯕ꯭ꯔꯥ ꯏꯃꯤ ꯅꯪꯕꯣ? ꯏꯃꯥ, ꯑꯩ ꯉꯥꯎꯗꯦ. ꯑꯩ ꯉꯥꯎꯗꯦ ꯏꯃꯥ. ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯆꯪꯉꯁꯤ ꯂꯥꯛꯑꯣꯕ. ꯏꯃꯥ, ꯑꯩ ꯉꯥꯛꯇ ꯂꯩꯍꯧꯈꯤꯒꯦ. ꯀꯩꯅꯣ? ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯗꯧꯔꯤꯅꯣ? ꯀꯤꯕ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯏꯃꯤ ꯅꯪꯕꯣ? ꯏꯃꯥ ꯆꯪꯉꯝꯃꯣ. ꯐꯔꯦꯁꯦ. ꯆꯪꯉꯛꯑꯣꯀꯣ. ꯃꯐꯝꯗꯨꯗꯒꯤ ꯀꯅꯥꯝꯇ ꯇꯥꯛꯑꯝꯗꯅ ꯑꯍꯤꯡ ꯑꯃ ꯆꯦꯟꯊꯣꯔꯛꯈꯤ. ꯗꯣꯛꯇꯔ, ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯀꯌꯥꯝꯗ ꯇꯣꯟꯈ꯭ꯔꯕꯅꯣ? ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯗꯨꯅ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯔꯕꯤ ꯁꯅꯥꯎꯒꯨꯝ ꯀꯣꯏꯆꯦꯟ ꯆꯦꯟ ꯃꯔꯨꯞ ꯃꯄꯥꯡ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝ ꯊꯤꯔꯛꯄ ꯍꯧꯔꯛꯈꯤ. ꯑꯃꯒꯤꯗ ꯅꯣꯡꯃ, ꯑꯃꯒꯤꯗ ꯅꯤꯅꯤ. ꯃꯤꯌꯥꯝꯅ ꯁꯨꯁꯤꯂꯥ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯅꯈꯤ. ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯁꯩꯍꯧꯗ ꯁꯨꯔ ꯀꯥꯏꯍꯟꯈꯤꯕ ꯗꯣꯛꯇꯔꯗꯨꯅꯦ. ꯃꯥꯅꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯤꯛꯂꯤ ꯃꯆꯦ ꯑꯣꯏꯍꯜꯂꯤꯕꯁꯦ. ꯃꯥꯗ ꯅꯠꯇꯦ, ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯗꯨꯁꯨꯅꯦ. ꯏꯄꯥ ꯂꯥꯏꯔꯕꯕꯨ ꯃꯤꯔꯥꯏꯕ ꯉꯝꯕꯤ ꯃꯆꯥ ꯅꯨꯡꯁꯤ ꯈꯪꯗꯕꯤ ꯏꯃꯥꯗꯣ. ꯆꯪꯉꯁꯦ. ꯗꯣꯛꯇꯔ, ꯑꯩ ꯌꯥꯝ ꯋꯥꯔꯦ. ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤ. ꯑꯍꯥꯟꯕꯗꯤ ꯖꯦꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯦꯛꯄꯜꯅ ꯀꯣꯏꯅ ꯈꯥꯖꯤꯜꯂꯕ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ. ꯗꯣꯛꯇꯔ, ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯀꯌꯥꯝꯗ ꯇꯣꯟꯈ꯭ꯔꯕꯅꯣ? ꯑꯍꯥꯟꯕꯗꯤ ꯖꯦꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯦꯛꯄꯜꯅ ꯀꯣꯏꯅ ꯈꯥꯖꯤꯜꯂꯕ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ.
Handak marakse nang na ungda leisbu kaidoragi. Kaisu tawde ma. Nasai noi babado phone tawrambani. Thambari mung amaga sondana kani hai. Haima, hai ning eda babai phone dum lai to. Hello. Mungo le bro. Laye. Pahai lake. Se noi babai phone ni. Baba, nungari ko. Nungari ye. Ipana mapam sida hospital achouba mada nangi thabaki ngangnare hai. Baba, nasa waro bigano. Mapam sida tolo masa sarabasu ai Manipur bunusi. Baba na ujile iba Paris-tuna Manipur dai kasu yan poteda. Baba, take care of your health. Nang amuktaga khalakoko. Baba, nasa waro bigano. Thamage ko. Ma, Baba da sukra haibiyo. Lari haiba Manipur macang kai mapanda loi chakradi lebak sidi kamai deba. New York osino, Paris osino. Ai Manipur government na piriba thaudang se. Phajana pakthokini ma. Ima ibungo nang se bhor kalipa madi phagadom ne. Kan ponte sak tum cha tho se. Hoi ma. Lao ko. Hoi ma lage. Lao. Doctor, nupigi mapok se kyam da ton khrabano. Noi tamo do unga pham le hoban. Ai changuge. Tamo kai dore. Manga leiduna. Kaisu tawde. Toibia, tamo kainu mange. Mi amagi awawai pangkai habse. Masi kai yorungane. Kamai tarungane. Miyoi mapokse awaba ipakta irak nei haina gaidorage. Kaisu tawde. Chalo ima chaksa saya mane. Kumro. Mai mateng pangro. Tamo slage. Chalo. So. Hello? Doctor, I hide about Sanfam to Peter Badi, Canwell. Kamara! Migi Marmatumdane, a duamu pati. Mase, Ido walked the Guinea, Idam the Signing Tona, Loxing Jowie Bibirama Pobodini. I in the Kuigum again, Kupum the ne, by another mupiro. No, don't matter. Doctor, nupigi mapok se kyam da ton khrabano. 아주 태우는데 깨더리바. 장어, 가리 와큰 칼리바. 장어 하이브네. 마탕 아이는 가 라코다 능 레마 밖에 농아이로. Yare. Susila. Lum kharba pot ama purambadagi thangdagi bada khangang yangbagum. Ngasidi agi pukningse irang lange. Agi thamogi outlet ama leiramdabadagi phungat poiramde. Ai ngasidi yamna nungaire. Agi thamogi troban ningkhaiduna pathakibadagi agi awalaiza kharadi mayeng takre. Maduda Dr. Irak naramgadra haiduna aidi nusha theirure. Ai iroi bai.
수실아, 넌기 분시다 덕도 mayamsi 따라가 아이게 사노 보면 종이 다시 되브라. ꯑꯩ ꯀꯅꯥꯝꯇꯕꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ. ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯁꯥ ꯃꯌꯣꯟ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯎꯟꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩ ꯃꯤꯑꯣꯏꯕ ꯁꯃꯥꯖꯄꯨ ꯑꯝꯇ ꯊꯥꯖꯗꯦ. ꯊꯥꯖꯗꯦ. ꯐꯔꯦꯁꯦ. ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯏꯁꯤ ꯀꯅꯥꯅꯣ? ꯀꯩ ꯃꯔꯝꯒꯤꯅꯣ? ꯊꯦꯡꯉꯦ. ꯍꯟꯕꯤꯔꯣ. ꯁꯨꯁꯤꯂꯥ, ꯄ꯭ꯂꯤꯖ. ꯊꯦꯡꯉꯦ. ꯑꯗꯣ ꯁꯨꯃꯥꯏ ꯍꯌꯦꯡꯒ ꯁꯨꯅꯁꯤꯀꯣ. ꯒꯨꯗ ꯅꯥꯏꯠ. ꯅꯪꯁꯨ ꯄꯣꯊꯥꯎꯔꯣ. ꯊꯦꯡꯈ꯭ꯔꯅꯤ. 짱호 탱해. ड्रेस कॉम्बिनेशन ꯌꯥꯝ ꯐꯖꯩ. Thank you. 수실아, ꯀꯩꯅꯣꯝꯇ ꯍꯪꯒꯦꯗꯅ. ꯋꯥꯔꯤꯁꯦ ꯗꯣꯛꯇꯔꯅ ꯄꯦꯁꯦꯟ ꯑꯃꯗ ꯁꯥꯕꯗꯧꯅ ꯁꯥꯕꯤꯌꯨ. ꯍꯥꯏꯕꯗꯤ ꯍꯤꯗꯥꯛ ꯆꯥꯔꯕ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩ? ꯅꯍꯥꯛꯅ ꯑꯩꯕꯨ ꯏꯔꯥꯛꯅꯔꯝꯃꯗ꯭ꯔꯥ ꯅꯨꯡꯁꯥ ꯊꯤ ꯍꯥꯏꯗꯣ ꯃꯗꯨ ꯀꯩ ꯍꯥꯏꯅꯣ? ꯅꯣꯏ ꯆꯪꯉꯝꯃꯣ. ꯑꯩ ꯂꯥꯛꯑꯒꯦ. ꯃꯤ ꯑꯃꯒꯤ ꯑꯋꯥꯕꯅ ꯃꯐꯦꯜ ꯂꯥꯛꯄ, ꯈꯨꯗꯣꯡꯊꯤꯕꯅ ꯃꯄꯥꯟ ꯆꯟꯕ ꯋꯥꯔꯤꯁꯦ ꯀꯅꯥꯁꯨ ꯇꯥꯅꯤꯡꯗꯕꯅꯤ. ꯃꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯨꯝꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦꯗꯅ. ꯌꯦꯡꯉꯣ ꯅꯨꯃꯤꯠꯁꯦ. ꯃꯁꯤ ꯑꯁꯪꯕ ꯃꯆꯨꯒꯤ ꯒ꯭ꯂꯥꯁ ꯎꯞꯇꯨꯅ ꯌꯦꯡꯉꯒꯗꯤ ꯁꯪꯅ ꯎꯒꯅꯤ. ꯑꯉꯥꯡꯕ ꯃꯆꯨꯅ ꯉꯥꯡꯅ. ꯑꯩ ꯅꯪꯒꯤ ꯋꯥꯔꯤ ꯏꯔꯥꯛꯅꯗꯦ. ꯃꯈꯥ ꯂꯤꯌꯨ, ꯄ꯭ꯂꯤꯖ. ꯁꯨꯁꯤꯂꯥ ꯅꯠꯇ꯭ꯔꯅꯦ ꯁꯤꯕꯨ? ꯁꯨꯁꯤꯂꯥ, ꯀꯗꯣꯝꯗꯒꯤꯅꯣ ꯅꯪꯕꯨ ꯏꯊꯥ ꯊꯥꯖꯗꯅ? 이제 ꯑꯩ ꯏꯆꯦꯒꯤꯗ ꯃꯇꯝ ꯈꯔ ꯂꯩꯖꯒꯦꯅ ꯂꯥꯛꯄꯅꯦ. ꯏꯆꯦꯒꯤ ꯌꯨꯝꯁꯦ ꯅꯪꯒꯤ ꯌꯨꯝꯅꯦꯅ ꯈꯜꯂꯣ. ꯅꯇꯩꯅꯅꯦ ꯅꯪ ꯂꯥꯛꯑꯕꯁꯨ ꯂꯩꯍꯜꯂꯝꯃꯣꯏꯅ ꯍꯥꯏꯔꯝꯕꯅꯦ. ꯀꯩꯅꯣ ꯅꯪꯕꯨ ꯅꯁꯛ ꯅꯁꯨꯀꯥꯁꯤ ꯏꯊꯣꯛ ꯊꯣꯛꯇꯦꯅꯦ. ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯏꯆꯦꯒ ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯑꯧ ꯆꯪꯉꯁꯤ. ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯑꯕꯣ? ꯆꯔꯥ ꯋꯥꯟꯊꯣꯛ ꯂꯥꯛꯑꯣ. ꯂꯥꯛꯑꯣ ꯂꯥꯛꯑꯣ.
ꯂꯥꯛꯑꯣ ꯂꯥꯛꯑꯣ 세 쌀어 쌀어 수슬아 잘 먹고 수슬아! 수슬아! 가일레게 낭보! 수슬아! 수슬아! 에이, 가이도리게 낭보! 수슬아! ꯀꯩꯗꯧꯔꯒꯦ ꯇꯥꯇꯣꯃꯥꯟ ꯑꯗꯨ ꯀꯟꯅ ꯂꯥꯎꯕꯤꯔꯤꯗꯨꯕꯣ 수슬아 ꯀꯧꯊꯣꯔꯛꯑꯣ ꯇꯥꯇꯣꯃꯥꯟ ꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅꯅꯦ ꯑꯉꯥꯡꯁꯦ ꯅꯝꯗꯅ ꯉꯥꯎꯍꯟꯕꯤꯗꯧꯔꯦ 이ቤ부 수슬아기 까나노 ꯀꯩ ꯊꯣꯛꯅꯒꯦ ꯑꯩꯁꯦ ꯃꯄꯨꯕꯣꯛꯅꯦ ꯃꯄꯨꯕꯣꯛ ꯅꯣꯏ ꯊꯣꯛ ꯂꯩꯕ꯭ꯔꯣ ꯍꯥ 헤이 수슬아 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 돌아온 헤이 헤이 수슬아 넌 그다이다노 라이쿠 수슬아 나와 이승들 못 먹거니 목에 자식아 나와 그만 꺾어 내 가람 쏙 빼야로 라라라 보보 하이gel라 이수디 말못 비니다 부나 하이비 야비네 이거이 나복수네 짝자호 나와 염자실 나와라 그 스토리 라오 너희네 복수네 짝자호 들리고 에이 미 야왓 아빠 아무 사르드나 깽투에서 Kailan may ano to mismo? Tado ayaw nga uminati ay! Ayaw nga uminati tado! Tado ayaw nga uminati! Ima! Ayaw nga uminati ay! Ayaw nga uminati tado! Tado ayaw nga uminati! Ayaw nga uminati ay! Tado isang mga moy! Isang mga moy ay! Ayaw nga uminati! Ayaw nga uminati isang mga moy ay! Kamoy ay! Tado! Ayaw nga uminati isang moy! Ayaw nga uminati tado!
ꯑꯩꯒꯤ ꯏꯄꯥ ꯂꯥꯏꯔꯕꯗꯣ ꯂꯩꯔꯝꯂꯕꯗꯤ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯣꯏ ꯑꯩ ꯉꯥꯎꯗꯤꯌꯦ ꯑꯩ ꯑꯉꯥꯎꯕ ꯃꯤ ꯅꯠꯇꯤꯌꯦ ꯀꯩꯅꯣ ꯇꯧꯔꯛꯏꯁꯦ ꯈꯟꯅꯅꯨꯁꯦ ꯆꯠꯂꯨ 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 ꯑꯩ ꯑꯉꯥꯎꯕꯤꯅꯦꯅ ꯈꯟꯕ꯭ꯔꯥ ꯅꯪꯒꯤ ꯆꯦꯗꯣ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯄ꯭ꯔꯥ? ꯂꯥꯛꯑꯦ ꯑꯩꯒꯤ ꯐꯤꯔꯣꯜ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯑꯦ 이제도 뽀미나발 들어봤어. 아이 뭐야 루토비. 이마디 락다브라. 마디기도 왜 락도 봐. 마 아이 그 슈통나데. मसी तोसी ऐ नोंद वाम हाइगे हाइगदोरी वासे सजेशन है इंपोजिशन नते नंगने यागे न वासलगदी हाइगदोनी यारुदब लेरगदी हाइरोय 하이르노 컨버기 맡은 비유 야이다 야이 넌칼로 하이른 컨버기 맡은 비유 ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯂꯩꯀꯣꯜꯁꯦ ꯃꯅꯤꯃꯨꯛ ꯇꯥꯅ ꯂꯩꯇꯦꯡ ꯑꯣꯏꯅ ꯁꯥꯠꯂꯔꯦ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯅꯪꯒꯤ ꯁꯛꯇꯝ ꯅꯪ MSCꯒꯤ ꯔꯤꯖꯜ ꯈꯪꯉꯕꯣ? ꯈꯪꯗꯦ ꯍꯥꯏꯗꯣꯛꯈ꯭ꯔꯕꯣ? ꯀꯨꯏꯔꯦꯅ ꯅꯪ ꯐꯔꯁꯠ ꯀ꯭ꯂꯥꯁꯇ ꯄꯥꯁ ꯇꯧꯔꯕꯅꯦ ꯗꯣꯛꯇꯔꯗꯤ ꯀꯔꯝꯍꯥꯏꯅ ꯈꯪꯉꯤꯕ? ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯇꯨꯅ ꯊꯤꯒꯠꯂꯨꯕꯅꯦ ꯀꯔꯤꯒꯤ ꯊꯤꯒꯠꯂꯨꯔꯤꯕ? ꯌꯥꯝ ꯀꯥꯏꯔꯕꯣ? ꯀꯥꯏꯗꯦ ꯑꯩꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯇꯨꯅ ꯊꯤꯔꯨ ꯃꯇꯝꯗ ꯅꯪꯒꯤ ꯑꯦꯗ꯭ꯔꯦꯁ ꯌꯦꯡꯉꯦ ꯅꯪꯒꯤ ꯁꯔꯚꯤꯁꯇꯣ ꯃꯈꯣꯏꯅ ꯄꯥꯝ ꯃꯥꯜꯂꯦ ꯃꯈꯣꯏꯗꯤ ꯑꯩ ꯖꯦꯜꯗ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯈꯪꯗꯖꯥꯠꯂꯣ? ꯈꯪꯗ ꯃꯥꯜꯂꯦ ꯗꯣꯛꯇꯔ ꯑꯩꯅ ꯄꯥꯝꯃꯝꯕꯁꯦ MSc ꯂꯣꯏꯔꯒ ꯂꯤꯇꯔꯦꯆꯔꯗ either in English or Manipuri MA ꯊꯥꯅꯤꯡꯉꯝꯕꯅꯦ ꯑꯗꯨꯕꯨ ꯐꯤꯕꯝꯁꯤꯅ ꯌꯥꯔꯛꯈꯤꯗ꯭ꯔꯦ ꯑꯩꯁꯦ ꯃꯄꯣꯛ ꯊꯤꯕꯤ ꯍꯥꯏꯕꯗꯨꯅꯤ ꯄꯨꯟꯁꯤꯗ ꯅꯤꯡꯕ ꯊꯨꯡꯕ ꯍꯥꯏꯕꯗꯣ ꯏꯁꯣꯔꯅ ꯇꯝꯕꯤꯔꯝꯗ꯭ꯔꯦ ꯀꯩꯒꯤ ꯊꯨꯡꯉꯣꯏꯗꯣꯏꯅꯣ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤꯅ ꯑꯩ ꯅꯪꯉꯣꯟꯗ ꯁꯖꯦꯁꯟ ꯑꯃ ꯄꯤꯅꯤꯡꯉꯦ ꯀꯔꯤ ꯁꯖꯦꯁꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯤꯅꯁꯨ ꯄꯥꯝꯃꯤꯗꯨꯅꯦ ꯑꯍꯥꯡꯕ ꯄꯣꯁꯠ ꯑꯃꯗ ꯊꯕꯛ ꯇꯧꯁꯤꯜꯂꯒ ꯅꯪꯅ ꯄꯥꯝꯃꯤ ꯁꯕꯖꯦꯛꯇꯨꯗ ꯄꯩꯈꯥ ꯄꯤꯔ ꯂꯣꯏꯔꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯅꯪꯅ ꯄꯥꯝꯃꯤꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏ ꯐꯪꯒꯅꯤ ꯑꯗꯨꯑꯣꯏꯗꯤ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯗꯅ ꯂꯥꯏꯗ꯭ꯔꯣ ꯐꯩ
ꯑꯗꯣ ꯑꯩ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯑꯒ ꯀꯗꯥꯏꯗ ꯂꯩꯒꯅꯤ? ꯂꯩꯐꯝ ꯂꯩꯇꯦ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩ ꯉꯥꯎꯗꯨꯅ ꯖꯦꯜꯗ ꯂꯩꯔꯨꯔꯦ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯀꯩꯁꯨ ꯄꯥꯝꯃꯣꯏ. ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯂꯥꯏꯈ꯭ꯔꯖꯥꯠꯅꯤ. ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ, ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯄꯤꯔꯒ ꯂꯣꯏꯔꯦ. ꯂꯩꯐꯝꯒꯤꯗꯤ ꯊꯣꯏꯅ ꯈꯜꯂꯨꯅꯨꯗ. ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯍꯣꯁꯇꯦꯜ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝ ꯑꯃꯗ ꯑꯩꯅ ꯂꯩꯍꯟꯅꯕ ꯁꯤꯟꯒꯅꯤ. ꯅꯕꯨꯛ ꯆꯦꯜꯗ ꯂꯦꯞꯄꯣ. ꯌꯥꯅꯤ ꯌꯥꯅꯤ. ꯂꯦꯡꯁꯟꯕꯤꯌꯣ. ꯗꯣꯛꯇꯔꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯔꯤ ꯊꯕꯛꯀꯤ? ꯁꯥꯔꯒ ꯋꯥꯔꯤ ꯑꯃꯈꯛꯇ ꯇꯥꯟꯅꯖꯒꯦꯗꯅ. ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ. ꯁꯨꯝꯗꯧꯕꯅꯤ. ꯁꯤꯅꯤ. ꯗꯣꯛꯇꯔ, ꯇꯉꯥꯏꯃꯛ ꯐꯗꯅ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯆꯪꯏ. ꯁꯥꯔ, ꯀꯝꯄꯜꯁꯔꯤ ꯑꯣꯏꯕ꯭ꯔꯣ? ꯇꯉꯥꯏ ꯐꯗꯦ. ꯑꯣꯀꯦ. I'll manage it. ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨꯗ. ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯕꯨ ꯆꯩꯔꯥ ꯍꯦꯛꯇ ꯄꯤꯕ ꯌꯥꯕ ꯅꯠꯇꯦꯗ. ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯗꯣꯛꯇꯔꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯀꯔꯤꯒꯤ ꯃꯥꯏ ꯄꯥꯛꯂꯣꯏ? ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯔ. ꯁꯥꯔꯅꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤꯌꯨ. ꯗꯣꯛꯇꯔꯅ ꯂꯦꯡꯕꯤꯔꯤꯉꯩꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒ ꯅꯤꯡꯁꯤꯡꯖꯍꯧꯒꯦ. ꯍꯥꯏꯕꯤꯌꯨ. ꯗꯣꯛꯇꯔꯒꯤ ꯍꯣꯝꯗꯨꯕꯨ ꯑꯅꯧꯕ ꯃꯤꯒ ꯂꯧꯁꯤꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯕꯨ ꯀꯔꯤꯒꯤ ꯂꯩꯇꯅꯤ? ꯂꯥꯏꯕꯛ ꯊꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯝꯒꯠꯆꯕꯅꯤ. ꯁꯥꯔꯒꯤ ꯀꯅꯥ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯌꯥꯏꯌꯦ. ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯂꯧ ꯁꯦꯟꯅꯕ ꯑꯃꯒꯤ ꯃꯤꯑꯣꯏꯅꯤ. ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ. ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯍꯦꯛꯇ ꯊꯥꯕꯤꯔꯛꯑꯣꯅꯦ. ꯑꯩ ꯑꯁꯣꯝꯗ ꯍꯦꯛꯇ ꯁꯤꯜꯂꯒꯦ. ꯑꯦꯅꯤꯋꯦ, ꯁꯥꯔꯅꯁꯨ ꯁꯨꯁꯤꯂꯥꯏ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ. ꯌꯦꯁ. ꯑꯩꯁꯦ ꯊꯕꯛ ꯑꯔꯨꯕ ꯑꯃꯁꯨ ꯂꯩꯍꯧꯏ. ꯑꯝꯇ ꯌꯧꯔꯛꯈꯤꯒꯦ. ꯑꯣꯀꯦ. ꯐꯅꯤ, ꯑꯩ ꯊꯤꯟꯗꯣꯛꯆꯒꯦ. ꯀꯀꯥꯁꯤ ꯇꯣꯃꯥꯜ. ꯑꯣ, ꯃꯥꯅꯤ. ꯑꯣ. ꯀꯔꯤꯒꯤ ꯑꯣꯏꯔꯝꯅꯣ? ꯌꯥꯅꯤ, ꯁꯣꯝ ꯂꯦꯡꯖꯟꯕꯤꯔꯛꯑꯣ. ꯂꯦꯡꯖꯟꯕꯤꯔꯛꯑꯣ. ꯍꯦꯛꯇ ꯐꯝꯕꯤꯌꯨ. ꯌꯥꯅꯤ ꯌꯥꯅꯤ. ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ. ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯑꯩ ꯀꯀꯥ ꯌꯨꯝꯗꯁꯨ ꯆꯠꯆꯧꯔꯕꯅꯤ. ꯁꯣꯝ ꯆꯠꯈꯤ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯆꯕꯅꯤ. ꯁꯨꯁꯤꯂꯥꯒꯤ ꯃꯇꯦꯡ ꯑꯃꯈꯛꯇ ꯄꯥꯡꯕꯤꯗꯕ ꯌꯥꯗ꯭ꯔꯦ. ꯆꯦ ꯑꯃꯈꯛꯇ ꯁꯣꯏ ꯇꯧꯕꯤꯒꯗꯕꯅꯤ. ꯑꯗꯨꯅ ꯀꯩꯗꯧꯗꯣꯏꯕ? ꯀꯩꯗꯧꯗꯣꯏꯅꯣ? ꯁꯨꯁꯤꯂꯥ ꯉꯥꯎꯗꯦ. ꯃꯥꯕꯨ ꯖꯦꯜꯗꯩ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯧꯅꯤ. ꯃꯥ ꯖꯦꯜꯗꯩ ꯊꯣꯔꯛ ꯀꯥꯏ ꯂꯩꯗꯣꯏꯕ? ꯃꯥꯕꯨ ꯀꯥꯏ ꯂꯩꯗꯣꯏꯅꯣ? ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯆꯤꯡꯅꯕꯤꯔꯨꯅꯨ. ꯑꯩꯅ ꯂꯣꯏ ꯁꯤꯟꯒꯅꯤ. ꯁꯤꯗ ꯁꯣꯏ ꯑꯝꯇ ꯇꯧꯕꯤꯌꯨ. ꯑꯗꯨꯒ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ. ꯑꯩꯅ ꯁꯣꯏꯅ ꯄꯤꯒꯅꯤ. ꯑꯩ ꯑꯄꯥꯝꯕ. ꯑꯩ ꯑꯄꯥꯝꯕ. ꯑꯩ ꯑꯄꯥꯝꯕ ꯍꯥꯏꯕ. ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ. ꯑꯩ ꯑꯄꯥꯝꯕ. ꯍꯣꯏ, ꯑꯄꯥꯝꯕ. ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ. ꯁꯨꯁꯤꯂꯥꯅ ꯖꯦꯜꯗꯩ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗꯁꯨ ꯅꯈꯣꯏ ꯀꯅꯥꯝꯇꯗ ꯌꯥꯜꯍꯜꯂꯣꯏ. ꯑꯗꯨꯗꯤ ꯅꯪ ꯑꯩꯉꯣꯟꯗ 10,000 ꯄꯤꯕ ꯉꯝꯒꯗ꯭ꯔꯣ? ꯍꯥ? ꯁꯣꯏ ꯑꯝꯇ ꯇꯧꯕꯤꯌꯨ. ꯄꯩꯁꯥ ꯑꯃ ꯄꯤꯔꯛꯑꯣ.
से लुपा लिसिंग यांखैने लिसिंग यांखैया स्वयंदा तौबियो स्वयंदा तौबियो 시sek시 짠나부 야는데 그만 똥이야. 하. यानी आई बेंबू tinjiramage nakbiro kakabiro 그래. ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯂꯩꯀꯣꯜꯁꯦ ꯃꯅꯤꯃꯨꯛ ꯇꯥꯅ ꯂꯩꯔꯥꯡ ꯑꯣꯏꯅ ꯁꯥꯠꯂꯔꯦ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯅꯪꯒꯤ ꯁꯛꯇꯝ ꯑꯩꯒꯤ ꯊꯃꯣꯏ ꯂꯥꯏꯌꯣꯟꯁꯦ ꯃꯔꯨꯞ ꯁꯥꯁꯤꯟꯅꯕ ꯑꯉꯧꯕ ꯆꯦꯕꯥꯡ ꯊꯃꯣꯏꯗ ꯌꯦꯛꯈꯔꯦ ꯅꯪꯒꯤ ꯐꯖꯕ ꯑꯩꯒꯤ ꯃꯤꯠꯁꯅꯤꯗ ꯇꯥꯈ꯭ꯔꯦ ꯅꯪꯒꯤ ꯂꯦꯝꯖꯕ ꯑꯉꯧꯕ ꯆꯦꯕꯥꯡ ꯊꯃꯣꯏꯗ ꯌꯦꯛꯈ꯭ꯔꯦ ꯅꯪꯒꯤ फजबा ꯑꯩꯒꯤ ꯃꯤꯠꯁꯅꯤꯗ ꯇꯥꯈ꯭ꯔꯦ ꯅꯪꯒꯤ ꯂꯦꯝꯖꯕ ꯍꯥꯡꯂꯕ ꯑꯇꯤꯌꯥꯕꯨ ꯌꯦꯡꯂꯨꯕ ꯅꯪꯒꯤ ꯁꯛꯇꯝꯅ ꯊꯟꯈꯔꯦ ꯃꯥꯂꯦꯝ ꯑꯀꯣꯏꯕ ꯌꯦꯡꯂꯨꯕ ꯄꯥꯡꯒꯜꯂꯕ ꯅꯪꯇ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯂꯩꯀꯣꯜꯁꯦ ꯃꯅꯤꯃꯨꯛ ꯇꯥꯅ ꯂꯩꯔꯥꯡ ꯑꯣꯏꯅ ꯁꯥꯠꯂꯔꯦ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯅꯪꯒꯤ ꯁꯛꯇꯝ ꯑꯩꯒꯤ ꯊꯃꯣꯏ ꯂꯥꯏꯌꯣꯟꯁꯦ ꯃꯔꯨꯞ ꯁꯥꯁꯤꯟꯅꯕ
चा अवाबा खांबगी पनखै लाले दो उनिंग बना पामु बिशतम दो bagi maicha awaba khang bagi pankhai lale do uning bana pamu bishatam do tanik chai thamoi se ahoi na na thamal malal bu kalak charubi ninjaba mani muktana lairang oina shatlere yenglu khuding nangi shatam igi thamoy layum se marup sa simnaba na mata Hello. Yam nungai pa paw mata tamjage tawbune. Sushilagi release order thoni. Arrangement pun loibada numidang wairam phaw disangani. Masi punna makse doctor gi hona zamani ko. Ai shoidana horel pujar lage. Thamage ko. Phani thamjarage. Sushila, ai hafam khangdana harawi. Asuki matik nuai. Nang di harau dabra. Nuai tabra. Chepal na koina khajala bampham se agi khwaidegi nungai bampham ne khalu bani. Adu kai daro bahujite. Ai mapangi phajaba singsi yengningli. Doctor bu kai wai haraga thaga ka dabano. Ai khangdre. Please, adu mai haigano. Sushila. Nang ai mapam si thado matong. Ai budi ko binu ko. Kai gya. Sushila. Ai naman wahi khara de haninge. Ngasi di hairanu. Hairoi. Ngasi di hairoi. Adubo tana na budi shem sabiyo. Wari do haidana di tokbiganu ko. Ai shoidana haigane. Wapam do shoidana yabiyo ko. Hayeng di mapam je thado chalani. Mausalem bigi pungning huna fajarba mapam mona sakhi hoiduna aigi pungning wasing se nongonda mata chithan tamgane. I'm ready. Okay. Good night. 쌍아제 탱해라 쌍아제 라올라 I'm ready. Wari do haidana di tokbiganu ko. Hindi kahit naranito. Ay, ako'y mulugsi. ईश्वर के कुंभई से यंग मीना किसी को
ꯅꯌꯨꯝꯅꯦꯅ ꯈꯜꯂꯣꯀꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯥꯔꯦ ꯗꯥꯛꯇꯔ ꯗꯌꯥꯃꯣꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯏꯁꯣꯔꯅ ꯊꯥꯔꯛꯄ ꯃꯤꯁꯛ ꯑꯃꯅꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯗꯕ ꯀꯠꯊꯣꯛꯄꯗꯅ ꯃꯁꯔꯨꯛ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯥꯒꯤꯁꯦ ꯍꯣꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯀꯣꯅꯨꯡꯗ ꯊꯝꯕꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯁꯨꯁꯤꯂꯥ ꯐꯣꯟ ꯂꯥꯛꯏ ꯗꯥꯛꯇꯔꯅ ꯐꯣꯟ ꯑꯝꯇ ꯄꯥꯏꯔꯛꯑꯣꯏ ꯍꯜꯂꯣ ꯍꯜꯂꯣ ꯁꯨꯁꯤꯂꯥ ꯌꯨꯝꯗꯨꯕꯨ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥꯍꯩ ꯂꯩꯇ꯭ꯔꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯀꯩꯅꯣ ꯍꯪꯉꯨꯅꯦ ꯅꯪ ꯁꯤꯕꯣꯏꯒꯤ ꯀꯅꯥꯅꯣ ꯁꯨꯁꯤꯂꯥ ꯑꯩꯁꯨ ꯏꯊꯟ ꯍꯪꯖꯔꯤꯕꯅꯦ ꯅꯪꯁꯤꯕꯨ 오케이 포타로 hẹn nang bulo mi thake kuina ngaihanbiganu ko ai haigedaba wa yamna lei mafamda leibiramu ko ai bungai biramu Susila ai shu hengde matam kuina dagi ai thamoi ki kachinung da lotnu thamleba ai ki ni gaise nangi na famda amata chithadana tamge good night good night good night 이제세 ꯅꯪꯒꯤ ꯑꯋꯥꯠꯄꯁꯤꯡꯗꯣ ꯍꯌꯦꯡ ꯂꯤꯁ ꯑꯃ ꯄꯤꯔꯣ ꯍꯣꯏ 이제 ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯔꯣ 쿵욱 ꯃꯧꯆꯥꯂꯦꯝꯕꯒꯤ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯕ ꯃꯐꯝ ꯑꯃꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯤꯡꯁꯦ ꯅꯉꯣꯟꯗ ꯑꯃꯗ ꯆꯤꯊꯅ ꯇꯝꯒꯅꯤ 와리도 하이드는 해독비가누고 ꯅꯪ ꯍꯌꯦꯡ ꯃꯐꯝꯁꯤ ꯊꯥꯗꯣꯛꯑ ꯃꯇꯨꯡ ꯑꯩꯕꯨꯗꯤ ꯀꯧꯕꯤꯅꯨꯀꯣ
ꯅꯪ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯗꯤ ꯇꯧꯅꯣ. Susla, ibu hospital untuk punya. Ayam ini, Dokter, ayam ini Susla. Ay, carajo, de